Nomination paper asi returning officer na form 1 da notice of election head thopaga receive tawbiba yagani. Nomination paper lawsin bagi timing asi ayuki pung 13 dagina evening gi pung 3 phawbani. Nomination paper file tawbiba matamda returning officer singna video coverage lobigadabani. Nomination paper file tawbi matamda returning officer gi kada COVID-19 laibna candidate amadi mi ani khaktamak sangbigadabani. Nomination file tawbi matamda recognized national amadi state party ki candidate oiragadi proposer ama khaktamak sangi. Adubu unrecognized amadi independent candidate oiragadi proposer tara sangani. Candidate singna yamlabada nomination paper mari khak submit tawbigadabani. Candidate singna nomination file tawbiba matamda returning officer singna check tawbigadaba document sing adudi ahanbada nomination paper in form 2B, anisubada affidavit in form 26, ahumsubada oath taking both in written and oral, marisubada atopa AC da maming enroll toba candidate oiragadi candidate adubu yawba electoral roll adubusu submit tawbigadabani. Manga subada candidate ki anouba hangba bank account details sing adu submit tawbigadabani. Taruk subada candidate singi stamp size photo submit tawbigadabani. Hariba stamp size photo asi black and white natraga color oibasu yai. Adubu haukiba tha ahum manungda namkiba oigadabani. Tare subada candidate singi maming asi spelling galoinana English amadi Bengali script lobi hogadabani. Hariba spelling sing asi hayeng ballot paper number da sizinagani. Nipan subada candidate singi specimen signature lobi hogadabani. Mapan subada karigumba election agent khanbiragadi makhoi specimen signature lobi hogadabani. Tara subada political party na piba form A amadi form B su submit tawbigadabani. Hariba form A amadi form B asi political party na piba party gi ticket adubani. Taramathoi subada criminal precedents laiba candidate singna form C1 amadi form C2 submit tawbigadabani. Karigumba submit tawbiraktragadi returning officer na form C3 da notice thabigadabani. Aduga 23 suba amadi aroibada candidate singna security deposit lising tara thambigadabani. Aduga SC amasung ST candidate singna 5,000 deposit thambigadabani. Hariba document sing asi fazana check tawbira matungda returning officer na nomination checklist ama fill tawbigadabani. Aduga madugi copy ama candidate singda pibigadabani. Returning officer singna nongmagi file tawkiba nomination sing adu fazana list tawbiraga form 3A da sembiraga notice board theppigadabani.